Listing ani tara nipan fawgi manungda Manipur ki khungang pumba mai fanganna bo hotnari haina Chief Minister Okram Ibobina fongdokre. Pripa ki chairman oirambadagi government changjarakraba ningombam Nabachandra amadi mahaki driver hatpada chenaba KCP KK nganbagi miyoi manga phare. Amadi Mamau nupibu rep taukiba makubok jail da chahi tara lainaba amadi lupa listing yangkai fine thihanaba korna lauthokre. Kurumzari ISTV Manipuri pau miyeng tabirba singbu taram nokchari pau sandokna pizari. Ing listing ani gatara nipan fawgi manungda Manipur gi khungang pumba mai fanganna bo honari haina Chief Minister Okram Ibobina fongdokre. Wafam asi ngasi Joint Electricity Regulatory Commission GERC Manipur amasung Mizoram Manipur State Power Distribution Company Limited amadi Manipur State Power Company Limited ahum na khusam naduna electricity gi matang da thengnari ba issues sing amadi kokhanaba gi pandamda classic grande da pangthokiba conference ta mahang na phongdokhibani. Thorom maduda GERC gi chairperson RK Kishore, Chief Engineer L Patchau, MSPCL gi Managing Director N Sarat, MSPDCL ki Executive Director Priyo Kumar amadi Manireda ki Director L Manglem susaruk yaki company ani ase ki atai makok thongba official kya susaruk yaki ba thoram aduda chairperson RK Kishore na GERC na Manipur amasung Mizoram gi damak paikhatliba thabak thoram sing phongdokhi. Chief Minister Okram Ibobina ing listing ani gatara mari fawbada Manipur da mai pusilaklamba asi megawatt jam gatara romtani adubu silchar fawraga Palatana dagi lakpa 400 kV power line yorakpadagi maigi fibam fagathan bangamle atopa 400 kV power line amasu Kohima fawraga Bongai gaon dagi purukna bohonari Manipur da laiba ton nimfunipan ing listing ani gatara mapan fawbada 24/7 da mai fangana bohonari listing ani gatara nipan fawbada Manipur da laiba khungang listing ani chamnga marifu manga mak mai fangana bohonari ngasi fawbada chada marifu tare dasmik manga mai fanghanba ngamle haibaga loinana power sector da paikhatliba thabak thoram sing macha khaina tamki. Around 1350 MU of annual energy may be required, whereas present the power allocation from central power sector units of about 1000 MU. In order to address the grievances of the consumers, and customers care center has been made functional within the jurisdiction of 13 towns, including Imphal city at Lampian Park. For better service to the central public outlines, web portal has been made operational to facilitate prepaid research online bill generation, bill payment for postpaid consumer, no due certificate automation for government employees has already been started. Ngasigi thoram maduda MSPCL ki Managing Director L Saratna Hauzik Manipur da power transmission ki phibam phagalakli ba amasung tungda oirakadaba kaya gi matangda PowerPoint presentation tauki. The issue on this sanitation program about the transmission was about its infrastructure, present and future. Tha asigi tang kun mathoi gi numidangda hana pripa ki chairman oirambadagi government ta changjaduna khabai soida leiba tare suba MR campus ta leiba ningombam Nabachandra amasung mahaki driver leisang them Sanjit nongmaina kaptuna hatpada chenaba mioi manga phare ngasi numidang wairam police headquarter da pangthokpa paugi mifam amada DGP LM Khautena thodok asigi matangda haingang police na FIR ama lokhatuna Imphal East ki SP gi meeting makhada yamna hakchinna chizillaba matungda crime asida chenaba KCP KK nganbagi mioi manga fagat pangam khibani government ka suspension operation tognaduna leiriba lalhauba singna crime kya da chenaba haibasi miyamgi oina mangjabani makhoi bu karamna hena cheksina thamgadaba ge haibasi government na kanna honari haiki moi safe cam gi damak darkar oiba aduga moi safe cam
koina set up toba gidamak se masi matang se government so yamna importance pi bane aduna masi chapcha ba se kamai toga karmai na secure cam da moi se kamai thangma ya gadra hai ba se koi yam huji under consideration da le adum active consideration da le chuma moi the incident following day do the moi the disclosure praise the should declare to from do ko aduna hujik si execute to mi je phar aduna ko aduna madu boy adu line do the should investigation chat investigation je adu line the should angle do the chat adu moi na su claim to idana ko aduna integrity hai the investigation follow up me todo वो मैं आमले इतना दुगा सिटी just beginning में आवा एक कोई ना investigation लोरे का चार्जशीट से लोग करे investigation लोरे है दो का सी finding ले है भाई आदो का अदुगा इशू है just starting में आवा अदुगा कोई एक start तो उसी दा मधुगे aspect इशू कोई की mind ले अदुगा aspect इशू कोई कन examine तो investigation Paugi mifam da saruk yakiba Imphal East ki SP Angam Romance Kamaina Mihat Asigi Matangda Imphal East Police ki akhanaba team ama semduna Imphal West SP gi mateng galoina na thigatpa hoki thodogasi atopa mafamdagi laglaga tauba ngamgadaba leitabana manak nakpada leibasing soidana chenaramba yai thasabadagi 7 MR campus da leiba KCP KK nganbagi cadre thokchom gauri fagatuna wahang pang chathabada Nabachandra amadi Sanjit hatpada sizinaba nongmai 9 mm pistol ama maru ahum Beretta pistol ama maru ani fagat pangamki makata na thizinbada loop asigi cadre ani Leitong bam naucha madi ahong sangbam kingshan fagat ki loinana loop asigi luchingba chongtham manglem jaw Elias KK ngan bam di tongbram Sanjit fagatuna thodok asida makhoi gi khut yaw bra haina chingnabadagi thizinbagi thabak sathari haiki in the process specific input ama hoina collect over phangi madudi tawriba thabak si or tawriba crime si arapadagi nate anakpada khara phangani haibagi kano si lay aduda khoina kukna thigatpa kansida mi ama phangi thokchom gauri kauba ama phangi masigi sida interrogate phajana tawba kansida execute tawba mi se kadai da lege na thiba sida khabai soigi 7 MR camp sida phangi kano siga naucha kauba amaga kano gi maming Kingston ga mabani se phange maji interrogate to bada mabani se na directly execute to bani have se mabani na confess to we and further examine to basi da moina season na ba nongmai se lengda na mafam adu numit ki or adu ahingi crime da season na ba nongmai se thamlammi haiba mafam su tai adu chapcha na immediately akoi chatlaga nongmai si chapcha na mafam dum leirami nongmai su akoi recover tawre along with ammunitions housing nongmai du su akoi sida dum leire makha taba investigation housing ki to atopa ani phari budu su makha taba investigation kari mari leina ge habu akoi kana thigatli masi housing ki di investigation gi port oina leire Amaromda thodok asiga mari leinana phagat kiba mioi mari ngasi lamfelda leiba se JM Imphal East ki kota puthok laba matung numit tarani police custody remand court na pikre ngasi court ta puthokiba mioi singa dudi leichom bam naucha chahi kunmari apokpa basanta sugunu wangpokpi ahong sangbam kingshan chahi kunhumdoi apokpa leikhijaba chawba thangmaiban khomjam selungbal laikai Chongtham Manglem Jaw Elias KK nganba chahi humfu humdoi apokpa mani nagamapal singjubung laikai amadi tongbam Sanjit chahi nifunithoi apokpa nitai kairen phabi mamang laikai dagini makhoi mari mak khabai soigi MR camp ta leiba ngaktani hairi makhoina nongren khomba amadi Sanjit hatpada season naba maru ohum yawa 9 mm pistol ama USA na saba Beretta ama maru anishu court puthoki
Maku bokna mamau nupibu rape tawbaga mari lainana case amagi sentence hearing amang ngasi cherap court laiba Imphal West ki session judge court chathaduna accused oiriba mioi ama chahi tara jail da laiba madi lupa listing yankhai gi fine thi na bat lauthokre Imphal West ki session judge M Manoj Kumar gi court ta sathakiba case adu ing listing ani ga tara nithoi gi March thada mayang Imphal thongkhong awang lekai dagi accused oiriba laikhidraba lakpagi machanupa mongjam fulindro chahi humphuna mahaki mamong nupibu numit adugi numidangda rape tawkibagi matangdani case asiga mari lainana special public prosecutor NG Tes Kumar na phongdorakpada mamangda rape case ki thodok sing laikhre adubu asigumba case asidi yamna kiningai oi haiki court ki judgment asi mara laiba mioi chairak phongbata natana victim gi tungi punsigi yaifanabu su yauri accused aduna fined oina lupa lising yankhai amadi jail da chahi tara thambaga loinana Manipur Legal Services Authority gi maikai dagi shu victim da compensation scheme pinaba directive yauri amaromda Ministry of Women and Child Development na launch tawba financial assistance amadi support service ki makhada lupa lakh ani gi compensation piba yauri miyamna ain lai haibasi kaubiganu mob justice ki wakhalon thadok laga rapist singbu karam na chairak pigetabage amadi fangfam thokpa compensation karam na fangan sige haibaromda puning changna si haiki la kadriba tha khara asida chu Manipur da rape commit tawba nupi bu masana yadna ijat manganba kayama dandi pina na boji bichar chathare loshal laktana rai haidu kadaba leire aduna mayam na hoji wakhal hakchang puning ain lei haibachi kaubi ganu mob justice ki wakhal lon culture ji thadu piraga ain gi matungina mala leiraba repi singbu kamaina dandi pisike adu marai bak thirebi rape victim singasida phangnadarba scheme myam che phangnanaba honnaboromda khara puning changhin meragadi ngasi lamdamasida leiriba rape ariba ain se masigi makhada rape commit taw rapist myam ke dandi se thamada natraga chahi amada pamna leiriba case myam se loisannaba honnabada mipung khuniman mateng pangbi victim gi mapana phongdorakpada khunai asida sel na yade achumbana mai pai haibadu handaki asina mayek laraba khudamni masida nungaiba phawi hairi simbai na hai na tam leo ibe nong leo na angang ni nong adu khanga kan kana ro ibe ma nong tong leo pupu no re ala kana nong le acha pupu no le ra kan nong leo ko ra simbai thema da me adu ngasi gi samaj da atheng ba chumba just phami pasana ya de atheng ba chumba da ngasi tawi mi nong ngasi ai yam ngai ba gi ipa ma da taw re JCILPS की हानगी कन्वेनर रतन की मथक्ता वांटेड लाउथोकली बासी ककपिउ हाइना रतन मसाना मणिपुर हाई कोर्ट थारखिब केस अमा जस्टिस एंड कोटेश्वर की सिंगल बेंच ना हाई कोर्ट असि चीफ जस्टिस एक्टिंग राकेश रंजन प्रसाद ता रिफर तौखरे ngasi कोटेश्वर की कोर्ट सथखिब केस अदुदा रतन की माइकैद की सीनियर एडवोकेट खाइजेम मनी एडवोकेट इरोम ललित अमदी एडवोकेट एम राकेश न लेपखी सरकार की माइकैदा एडवोकेट जनरल TH Ibohal amadi additional advocate general and Ibo Tombina lepki mamangda ratan gi loina bina tharakhiba case adu chief justice acting Rakesh Ranjan Prasad na paiduna chathakhiba leibana makhatana case asi chief justice ta refer tawri haiki रतन वाटेट लाउथोकपगी मायोक्ता सथखिबा बंदा सिंजमई दा कैथल फंबी सिंजमई खेत्री लेकाई दगी थोइबी सोक्तुना लायेंग लिबा सिदा मतेंग ओइनबगी दमक सिंजमई कैथल फंबी सिंग अमदी अकोइबगी दुकान सिंगना खैगतना दुना लुपा लिसिंग मरी मतेंग पीखरे ngasi ayuk pung 13 tabam matamda Bisnupur Police Commando na Moirang Bazar gi akoibada combing operation sathakre chingnaba mioi kunmari makhatana verification chathanaba Moirang Police sinakre Hauzik NEC gi makhada Keystone Private Limited na lambi sembagi thabak sathariba National Highway Kuntra taret tagi khopum tampak fauraga Zozang tek tagi rengpang phawgi lambi asi Geo Textile sizinanabagi damak Ministry of Textile na lupa crore Jamaga yankhai gi ayaba pirakle haina PWD gi Additional Chief Engineer Nomaitem Noren ngasi mahaki office ta pangthokpa Paumi singa unabada phongdokre mahangna makhata na haikibada Ministry na Northeast State Singidamakta Geo Textile Sizinana Balupa Crore Samga Khaktuna Thamli Manipur da ahan bo oina tidim lambida Geo Textile Sizinakre Hauzik Tongjai Mari lambi sembagi ching ningkhaiba mafam singdasu Geo Textile Sizinana ba design tawba loire PMGSY gi makhada semgadaba lambi 15 su Geo Textile Sizinagadauri
तोंगान तोंगान बा डिपार्टमेंट सिंगना मिनिस्ट्री ने पीरी बकानबा से लहोगनबा होनसे हाइखी हाना याउमदबा पॉलिसी चुनाबा मफम आइडेंटिफाई तौरे आइडेंटिफाई तौर मतुंगा डिजाइन तौब लोरे मसी सु अखोय पीडब्ल्यू की प्रोजेक्ट अमोइना यावरकनी ये अवेलेबल हाईएस्ट फ्लड लेवल की मथक्तगी फुट अहुमगुम मरीगुम वांगा थम्मो हाबनी अखोयगिदी लबुक्तो केनोदगा लंबीसी ऑलमोस्ट मानब गातनी इसिंग पारगा चेलिबा मसिना काहनबा कायबा थोइबा मसी जोट्रेक साइज हापगदी वैली के एरिया की मतंगदा इसिंग से कदम कंट्रोल तो याबा हाइतारे कोई लंबी मनुंग चंगनबा चंगलकता चंगन मसी मिनिमाइज तोबा नत्रगा ड्रेनेज पीबा जोट्रेक साइज की पाइप ले मसी ड्रेनेज पीरगा फजना सी नबी आए नॉर्थ ईस्ट काउंसिल एशियन डेवलपमेंट बैंक की सेंथंग मखादा किलोमीटर 34.5 सांगबा तोंजई मरिल पाकथोकपगी थबक चादा 34 लोइसिले किलोमीटर 20 ब्लैक टॉप तौरे हाइना कीस्टोन इंफ्रा प्राइवेट लिमिटेड न फोंगतोखरबा मतुंग दंगारांग बीजेपी की एजुकेटिव मेंबर अदिम पामयावना मीडिया टीम अमन यंगसिनखिबदा तायोनबा ओइरमखिबा अदुगी मतंगदा कंपनी असिन सेंगदोरखरे कंपनी की माइकैदगी लंबी पाकथोकपगी थबक असी किलोमीटर 32 चथरे अदुगा ब्लैक टॉपना किलोमीटर अमखक्तनी हाइरी चेनबा यादबदगी अचुंब वफम फोंगदोरखिबा असिगी मतंगदा ngasi amu अदिम पामैना पाउगी मिफम पांगथोखरे बीजेपी की ऑफिस ता पांगथोकपा पाउगी मिफम मदुदा कीस्टोन इंफ्रा प्राइवेट लिमिटेड न सेंगदोरक्ली बासि पेनिंगाई ओइदे मखोइना यामलबा सेनफम अमा थबक सुबा लोइदना लौथोखरे हाबगी चिंगनबा लई कंपनी असिना अथुबा मतमदा लंबी सेंबा असिगिदमक पैसा कया काइथोखरबगे हाबदु अथुबा मतमदा मियाम द सेंगदोकदबनी नत्रबदी आइन की ओइबा लौखटपम थोकपा थबक लौखलगनी हाइखी प्राइवेट लिमिटेड असिना अथुबा मतमदा पैसा लौथोगिबा अदुगा नेट टेंडर वैल्यू की अमाउंट पैसा क्या ताबा अदुगा लौथोखिबा पैसा विथड्रॉ तौखिबना असिनी हाइबसे अथुबा मतमदा सेंगदोक्त्रबदी लॉ की आइन की मतुंग इना अखोय चप चाना मखोय मथक्ता एक्शन लौखटजगनी हयेंग जुंगी तांग कुंट्रा के नुंगथेल पुंग अमा ताबा मतमदा ISTV नेटवर्क की अथुबा जनरल बॉडी मीटिंग अमा मणिपुर प्रेस क्लब ता पांगथोकलगनी मीटिंग असिदा मरी लेनबा सिंगना मतम चाना सरुक याननबा नेटवर्क असिगी जनरल सेक्रेटरी KH खोगेंद्रो ना खंगलगदे मीटिंग असिदा MSPGCL के इलेक्ट्रिक पोल सिंगदा OFC कोएक्सियल केबल टिंगबगी मतंग यावना अतै वफम कया खनगनी हाइरी पाउगी मरकथना तेनबा ब्रेक अमतन लौजरी नौना सानरपा हकुलपा बॉडी बिल्डर्सिंगना स्टामिन की बॉडी ग्रोथ सिनबियो Institute of Cooperative Management, ICM Lumphil Path Info, under the Ministry of Agriculture and Farmers Welfare, Government of India. Admission open for higher diploma in cooperative management, core programs, HTCM and BBA, PGDBM, PGDCA. Facilities available, hostel for boys and girls, 24 hours broadband internet connectivity, well-stocked library, standby generator for uninterrupted power supply. अमुकाना तराम नोकचरी ngase nungthil pung mari makhairom taba matamda Imphal Police Station gi manung chanba Imphal Hotel mamangda gari ahum thengaina bada mioi ani soktuna laikanakre thodok thokpham dagi phangba pawda Super AC gari amana auto amada thomlaba matung auto aduna Centro car amada thomjin khibani auto da tonglakpa nupi ama amasung auto driver soktuna laikanaki Super AC thorokhiba gari driver mafam adu dagi chain khre hairi
Socio-Economic and Educational Development for Child and Women Organization District Legal Services Authority Imphal East amasung Manipur Human Resource Development Association ga khusam naduna nongmagi oiba legal awareness thoram ama kontha ahalu community hall da pangthokre thoram madu da CGM Imphal East A Nautuneshwari Association ke President Y Indira Laima Imphal East ki Upadhyaksha P Sundar Susaruk Yaki Advocate Devan Romola amasung Prem Latana Resource Person oiki Father of Statistics haina khangnaba Professor Prasanta Chandra Mohalanaviski mapong numit asibu laibak asida Statistic Day haina palan pangthokpagong ngasi lamfel patta laiba Department of Economics and Statistics na sinduna thoram masi pangthokre thoram madu da Economic and Statistics ke Principal Secretary P Wi-Fi Director Paijona Kamai Deputy Director CH Bimol Chingba Mioi Kana Saruk Yaki Director Paijona Kamai na Department asigi Manpower Wat pana thabak thoram sing pangthok na bohona bada khudong sadaba kaya mayok nai haiki Imphal West amadi East ki manung da laiba mapuroiba laiki jaba nupi na yum puba imung chahum yankhai survey tawraba matung khwaidagi khudong sadaba imung jama khangatuna lupa listing yankhai India Red Cross Society New Delhi na pigadori Manipur State Branch ke Secretary Dr. Y Mohen na Economic Security Livelihood Support Project ki makhada khangatlaba imung jama sida December natraga January thada senfam masi yenthokpa hauragani hairi 2 lakhs kumba sanction tawre survey project survey sigi adu matungda mi chama sida paisa moina target thambasi 50000 mukki help tausi interest free soft loan or grant sing momongda pbc 2017 gi early part gi di janoi de hoi hobo KSA amasung MSF na Thawal District ki manung da laiba higher secondary school singda car bike mobile phone na chingba school ka bada purakta na ba thomi sing na yengsen ba hokre school khara da mairoi sing na gari amadi mobile phone puraklam ba thingna ki matungda amuk hana purakta na ba wakhal tamina ki makhata na drive asi sathaki gani masida oja sing amadi mama bamba oiba sing na mateng pangbiu haiki haukiba April ki tang 13 da mayang Imphal Sagai Sabida Mishimina Yauba Thodok ama thokibadagi Lilongki JAC na kauba banna yumpham oiraga Mayang Imphal Konchak amadi Mayang Imphal Bengungi marakta Mayhau Langpok yauba Thodok ama thokiba adugi waroshin purakpa ngamle haina Mayang Imphal Konchak Bengun Apun Baluki Advisor Muhammad Zabar Sahan ngasi Babu Prada laiba Education Minister Ratan gi quarter da pangthokpa pawmishinga unabada phongdokre matam sangna khul ani asigi marakta nungaina daba kaya leirakpa adu Minister Ratan na kanna honaduna yasinaba purakpa ngamkhibani nauna sembal loop Mayang Imphal Konchak Bengun Apun Balup asigi convener oina N Surjit ko convener da Muhammad Haitombi yauna thaupuba mioi manga su khalle haiki Mathang Chahidagi Manipur University da Master of Education Emet Hanglagani Haina University asigi Vice Chancellor Professor HN Kesar Manangasi workshop hagdokpagi thoram da haikre College Development Council Manipur University na sinduna problem and prospect of 2-year B.Ed course haiba hiram da pangthokpa workshop hagdokpagi thoram aduda CDC gi Director Professor T.H. Ratan Kumar R.K. Sanatombi Devi College of Education ki Principal Dr. KP Guitena Maru Oiba Mioi Singh Oina Saruk Yaki Professor H. Nandakumar na makhata na haikibada B.Ed pu chahi anigi course ohelak padagi thengnari bu khudong sadaba kaya asigi khana nainaba workshop asi pangthokpani haiki infrastructure haibadi classroom gi then library gi oja gi darkar bisi masigi maramda amadi syllabus sing si college amaga NCT na piribadu yakoina ngamgadra kyam khawang ngamni habisi college mayam si loi manana internal assessment period sisu karmai pisige adu loina na manana uniform oino idong ta madu mai dong ta tawa workshop ni Handak phamgadoriba Parliament ki monsoon session manungda Central Agricultural University ek amuk hana MN tawduna Nagaland bu University asigi midyeng makhada leihallaba yana leire haina University asigi Vice Chancellor Dr. N. Premjit Singh Phungdorakli University asigi makhada Nagaland da College of Veterinary Sciences and Animal Husbandry ama thamnaba gidamakta hairiba ek asi tangai fadana MN tawgadabani hairi
Prime Minister Narendra Modi na mamang da pikiba thazaba amagi matung ina awang nongpoki state tarukta college taruk lingkhatpagi manungda Mizoram amadi Nagaland da college amamam thamba loisinba ngamdana lakhibani hairi jaliba tha asigi tang 15 da Mizoram gi oinadi College of Horticulture ama lingkhatnabagi damak Union Minister of Agriculture and Farmers Welfare Ram Mohan Singh na urep uyung tambal loikre Hauzik wat hauri ba haibabu Nagaland da college ama thonggadaba asi khakta mangai re haina VC Dr M Premjit na makha tarakhi Veterinary Council of India ga aduga hojiki parliament gi ngasai gi agreement tawagi ani gi issue si clear tawrba yaina gi thajabul lei adna clear tawraga di akogi September ki tarik amada ki akogi veterinary college issue ngasai gi undergraduate program Nagaland gi akogi pekano da jaloki parenthetic da honana ba koi moi Nagaland government yam support tawbi moi infrastructure arrival loina pire farm loina pire akoi ne sukanna sari aduga koi class honana ba kanna tawjari and masi tawragadi handaki sahi sida honorable prime minister gi magi promised Nagaland akoi northeast ki people da mon promised oram baitana garda anova central agriculture university impal gi makada lairiba college taret ki matakta anova college taruk ama hakalani haibedu fulfill tawrani haibagi agi thajibul leisi Mamang chahigi ising ichawna chenthakibadagi hauji thabak suriba awang lekin thabi Santipurgi Sekmai Dam thabak khushu maikai adongi miyamna penadre mafam asidagi lakpa isingna lawpari lising ahum lom panariba mafam sing ase khushemgi ikang thogle mari leinaba department na mamang thagi tang kunmanga fawagi manungda lawmi singda soidana ising piduna law panba yanaba tawgani haikhraga ngasti fawga ising pidre hiramasida mari leinaba authority na yengshin biduna lawmi singi awaba asi koknaba Sinbi Haina MPP na pungning chingsili. Imphal East Police Commando masung Tarataret Suba Assam Rifles ke apun bakangbu amana Nongren area da thiba humbagi thabak sathabada Nongren area da KCP Maoist ki member mafare police ki PRO ki cherol amana fagalaba mioi asigi maming Hizam Nawang chahi kunmanga apopanando Nongren mayai lekai dagini mangondagi 9mm gi kapayariba maru manga fangle hairi Manipur के अहुम सुबह फाउंडेशन डे ngasi खुराई नंदाइबम लेकाई द लेबा सोशल स्टैंडर्ड क्लब की ग्राउंड द पांगथोखरे थोरमदुदा जेनिम्स की डॉक्टर एन जितेंद्र मणिपुर की चीफ पेट्रोन एस प्रीतम पांडम की एडिटर सिबदत्त लुवांग सुसरुक याखी एस प्रीतम ना आर्ट तविब सिंगनसु मियामदा साना खोनबगी इनोट अमा पीनबा Manipur na honabani haiki Dr N Jitendra na chahi ahum Manipur na miyam da sana khonabagi ithilama piriba si thaganingai ni hakchang fana thambada sana khonaba haibasi yamna tangai fade haiki tharamadagi saruk amma oina Manipur amadi social standard club ki marumapang oibagi football match amasu sanakhi Moirang Municipal Council ka yanaba puraktriba fawa Moirang dagi wangu kumbi napet kaibul amasung sandong cheliba passenger gari sing asidagi matam kaktana chenba leplagani hairi lambi ase cheliba association taruki oiba mifam ama Moirang laikoibungda pangthoktuna Moirang Municipal Council na anova association ama route asida hapchilakpaga loinana hana association sing asigi gari khampham Moirang laikoibungdagi Laichen Pungda Hongnaba Council na Tholakpa order yaning da bafungdoki Moirang Municipal Council numit humni fawgi manungda mifam makauduna order sikkakadabani kakdrabadi hena akan wakhongjang changsingani hairi National Food Security Act ki makhada ration card ahanbo oina wangoi kendra gi beneficiaries sing da yenthokre kendra sigi yumnam huidrom thiam lesangkhom mayai lekai community hall da pangthokiba thoromadu da kendra sigi MLA Olukhoi DSO Imphal West RK Binoyamadi Pradhan Singh Susaruk Yakhi MLA Olukoina ahan batangka ki oina card fanghawdaba sing athuba matamda pinana bukonagani ek asigi mingda politics tawba pamde pendaba nungaitaba aranba yawraba supuna tanaminaduna chumthokminanaba honaminasi haiki tawdabo lawwa yaba chapyaba wangoi kendra sigi praja sing sina phangja option no kaidana madugi matam khara thindok thinjin tawduna Kanto kanjini yesan nawa mayam siga tawdina matam kara taanihum koi lawuli matam masida MLA na tumina lesan na MLA na kariyo da tuksada na layman nati kare hena sakthum se lahu ya na kare hena masing se lahu ya na ba haina madugi adum boy study to tawdida matam kara chali bani
Amarumda National Food Security Act Lamlai Kendrada Mong Maril Naidabadagi Miyamna Saijang Public Ground the Wakan Mifam Sathakre Ek Asigi Makada Pirakpa Cheng Lana Season Nabagi Mayakta Sem Kiba JACM Sung Club Na Sinduna Sathakiba Kongjang Aduda Imung Amanda Cheng KG Tara Humdai Piba Yaroi Lairabagi Chaktung Matkanu Haina JAC Secretary M Thobisna Fongdoraki BJP member M Pore Hanbana Ek Asi Manipura di Kanaba Oidri Mong Tana Miyam gi Pangpam Thokpa Chaktung Pangnana ba Miyam gi Iho Changsin Batangai Fade Haiki Si Manipura di Kaisu Kanaba Oidre Adu Kanaba Oidre Hairga Su Mase Koi Public Mayam na Hori Ho Lepe Yade Adugi Matakta Bharat Sarkar na State Government da Miyamagi Cheng Kilo Manga na Magi Tam to Tam Thagi Magi Pire Basi Masi Praja Jing Yogudaba Posi Aduna Kakre Adana Kakre Haibasi Basi Kasu Nama Tokade Kurai Kendrada National Food Security Act ki niyongi matung ina card amadi cheng yenbiu haina Kurai gi ima ibel kaya Kurai Local Communist Party of India amadi Kurai Area All Manipur Nupi marumna akan bakhungjang changsilagani hairi Desam Bisnupur District Council Sinduna Education Institute Singda Disturbance Free Zone oiraba matamdata aikhoigi khunai Human Resource mapungfana chawkhat pangamgani haiba thimda Bisnupur District ki oina debating competition ama Ningthaukhong Bazar Community Hall da pangthokre competition adu da punna mahiroi kunmanga na saruk yaki District Council ki President Ningthaujam Rozi Kantana khangalaba mahiroi tarana July ki tang ani da pangthokadori ba state level ki thakta saruk yagani hairi awaba haidi mayam na piriba ban blockade general strike boycott Lariba, a scene Natana organization Kayana Piriba, taking a shibu Karamakai, Apoina, Sumtopong, Nabi Damata, Sinjapa, Hariba, debate committee, Sipang, Lariba Sato Sati Singi, Awaba, Haidi, Mayam Piriba, Ban Brocade, General Strike. Wangoi Kendrada CRF ki Bakada Lupa Crore Tara Thada Duna Lambi Sem Naba Thabak Paikhaliba Asida Social Worker Kuraizam Loken Koba Mioi Amana Athingwa Piduna Thabak Suhandre Hairiba Si Kumna Thigalubada Aranba Oiramle Haina Club Taragi Mihut Oiriba Social Welfare Club Top Sifai Secretary Tekcham Bana Paumi Singh da Fongdokre Mahagna Makha Taraduna KH Lokena Ministry of Road Transport and Highways na Piriba Guidelines Sing Niyom Chumna Paikhatna ba Fongdokpa Oiramle Ministry Sigi Makhada Wangoi Khakta Natana Manipur Pumbada Thadariba Senfam Singh Asishu Ministry gi Guideline Ngakna Thabak Paikhatna ba Honnaba Misak Oiramle Haiki Makhada ko haije MLA warasu social worker warasu kendra sig any candidate mo tasu afoba thabak sing ai ngang su dum haije afoba hek thabak torok ko kudi mak he na phana bi nota ko most welcome warmly welcome to NSN IM gi Laikhidraba chairman Izak GC Shugi Mafamda ngasi Sumiyam na ikai khumna utkre Longmai Area Village Authority Council amasung Longmai Area Churches Fellowship na sinduna awaba phongdopgi thoram ama none da pangthokre thoram maduda Jaliyarong Prayer Cell Longmai Village Thogai Court Bazar Board Naga Women Union Rongmai Naga Council saruk yakhi Jaliyarong Union Tamenglong FNR South Zone Nasu Izak Laikidabada awaba phongdokre Indoor Stadium Tamenglongda awaba phongdokpagi mifam amasu pangthoki numidangda candle thanduna Laikidaba sigi thawaina ingna chikna leiruna bamapugi mafamda thongnizaki Laifam Kuno Youth Development Association amasung Laifam Kuno Social Development Club anina sinduna handaki chahigi class 10 amadi 12 exam da Laifam Kuno area gi oina mak wangna fanglaklaba mahiroi sing manamathum piduna pungning thogatkhre Mitong Lambakta Leiba Community Hall da pangthokhiba thoram madu da hangang kendra gi MLA N Biren LKSDC gi President W Robindro LKYDA gi President Maibam Ibobi Konwapan Suba Kumawan Regiment ki Commanding Officer Colonel Paunam Roman Susaruk Yaki M Birena Apaba Kunayam Same the Education Yagdaba Yade Larik Tambada Sel Tungi Kudong Sadaba Yenglaga Graduate Pawada Lemna Larik Tamhanabagi Trust Ama Semba Matutari Haiki Nelson Mandela the power of South Africa black and white Kadigi Lalam Kurasai Kusa and the other Kalma Kolama education is the only weapon to change the world. Actually, since we could like simple that they like here. A man nobody like go nuclear, maybe them the man better. Actually, about the same someone was education like here.
Unit Transmission Manipur Athokpamna Lairabagi Pankai Makhada Leba Pikliba Mahiroi Amadi Kanalezadraba Primary Thaki Mahiroi Singbo Education Fanganabagi Wakalonda Thawal Ningombam Amadi Thawal Lesang Temgi Akorbida Leba Pikliba Mahiroi Yankai Amadi Mama Mapa Singidamakta Nungmagi Oiba Career Oriented Educational Tourama Thawal Ningombam Dagi Lam Thakre Turadu Assembly Complex, Manipur University, Jennings Zoological Garden, Namati Moirangi, Mafam Kyada Suchat Kani Haidi, Kongchada Duda Unique Transmission Manipur Secretary Rosnina Luchingli. Minorities Singi Fangpam Thopa Scholarship is sent from Chahi Kaya Namsin to Nangasi Fawat Hamliba, Amot Pana Thalaba, MOBC Department Ki Mathakta Lengagna, Chairak P. Drabanina Department Astigi Mathakta, Mahiroi Kunai, Amadi Miyamna, Akan Makongjang, Jangsinama Sem Sabal Loire, Department Astigi Director, Madi Officials Singa Mathauda Pugning Changduna, Pukchel Singa Tabak Tawam Labadi, Minority Mahiroi Singi Chaktung Matamchan, Panglam Gadabani Haina, M. Suna Fundurakli, Aranba Singasi Chumtogna Bajula Gitang Marida, MOBC Department Astigi Mathakta, Mahiroi Kudimang Namakongjang Jangsin Bagaloina, Chief Minister, Ministry of Minorities Affairs and Social Justice, Department Astigi Amot Pasing Utnaba Mari Lena Bache Chang Singa Loinana Memorandum Ama Athuba Matanda Pishilagani Haidi Chingmam Bangdiar Maya Paibil Loop Amadi Rising Club Anina Kusam Naduna Changsiliba Nisa Tingbagi Kongjangi Sargamu Oina Bamdiar Chingmangda Akhanaba Drive Chatabada Yu Yolamba Mui Ama Yuga Konan Fare Mafamaduda Yuthagamba Mui Anisu Fare Haidi Sangsiliba Kongjang Asida Mapung Fana Miam na Sogat Piu Haina Bamdiar Rising Club Ki Secretary na Fundurakli National Highway 37 Affected Land Owners Association from Oriental College Gate to Kaitel Manbi Patsoi Nasindunangasin Nungtil Pangthok Kiba Miyam Gimi Famamada Warep Kya Law Kibagalunana National Highway 37 Tasi Pakthok Nanaba Feet Humpudra Manga Kakani Hirasi Feet Yankai da Hantabina Mari Lenaba Authority da Haja Bahina Lebnaki Haidi Lamgi Yungi Uwagi Senpam Matanga Chanaba Reta Pibi Nabasu Haja Bahina Lemnaki Aten Vibram Tanglazari Changi labor solar padagi producing at Tava, Akchang Choktarba, Tumba Chava Yaratava, Kung Hama Numaratava Singidamak, Amatanara Paidi, Jolip Sire, Amasun, Jolip Capsule with Chang in his nephew. Panacea Coaching Center, New Chikon, the best and the only trusted coaching center in Imphal. Admission open 10 foundation course for class 6 to 10 starts 23rd June. Our toppers are 2nd position M. Suzana Devi, 3rd M. Basundara Devi, 6th Gary, 10th Yaisana, 11th Selina, 13th Davidson, 15th Sujakanta, 16th Ningthem and 25th Apollo. Hurry, limited seats. Hangduksare Inas Nail Art Studio Inas na Kuzil ga Mari Lenaba Kuzil bu fana thamnaba makal gi treatment sing pizari amadi extensive design cosmetic enhancement togduna atepa Kuzil fajan bagi kudong sabu su pizari. Please contact Inas Nail Art Studio F7 first floor Pauna Bazaar near Imphal Mobile Shop. Amukana taramnok chari Wangkem Kendra gi manung chana leiba Lomi Praja Singda kana bapi ba salam lamlai Kenel ngarang dagi hona charang pat may lekai dagi kangamam jadugi election committee na singba hukre kilometer nipan room sangba kenel asi singbi bagi damak lomi yamana thagat pa phungdoki kangamam jadu manina miyam gi yaifana bagi damak tathaba si pakhat pani haiki National Highway Chamaga ani dagi changsillaga leiba H Mongjang village taba lambi ama more da leiba 13 shuba Assam Rifles na hangdokre Assam Rifles na BADP gi senthang makhada lambi sembi bagi damak khun gi chief in charge na Nungai ba mati thagat pa phungdoki akoi lambi chatpa phangde lambi si ayambada maru oingna nong chathada chathok chesin gari macha ursu gari chawbu ursu yam wana chatlami hojikti akoi yam nungai na chatpa phangre Community Health Center Wangoi na Chief Medical Officer Imphal West ka khusam naduna Wangoi longjam lekai de lem na laing bagi kem ama pangthokre mioi chahum hen bada ana laying bagi khudong sa pikhi
Mahirui Kunai bu achumba lambida chatnanaba amadi afaba Kunai ama puraknaba emsu Thobal District Committee na Thobal gi akoibada leiba mahi tampham sangsingda drive chathaba haure hairi Mahirui Singha School da phone pubirakanu higher secondary gi Mahirui Singha School karakpada bike pubirakanu masida mama mapa oiba sing amadi school authority na mateng pangbiu hairi Protection of Children from Sexual Offences Act, Child Labor Act, RTE की Juvenile Justice की मतंगदा नोंगमगी ओइबा awareness ama Royal Academy of Law inam da pangthokre thoromadu da tongan tongan ba resource person kya na wangang ki Takel Industrial State laiba Silver Dew Package Drinking Water puthokli ba Loktak Industry ki proprietor Git Chandra Sharma da International Business Council na Rajiv Gandhi Excellence Pin ba khalakle award ase lagli ba July ki tang 15 da New Delhi da pangthokada ba thoram amada yenthokani hairi zik sanaba ki pawlo birasi New Delhi da pangthokkiba ahanba National Yoga Olympiad ta silver medal laurakrabi practicing junior school kakchingi mahiroi nongthongbam rani amasung yengkhom thoibi okpagi thoramama school asida pangthokre thoramadu da JEO kakching pukrambam sanahal DIY samusu saruk yakhi RC computer na June gi tang 18 dagi chatharakiba ahanba Rainy Trophy 5A side Open Football Tournament ki quarter final match shanaba haukre ngarang sanaki ba ahanba quarter final match ta WFC Moirangkhom walk over fangkre ani suba match ta SS Football Club na YLC Koirengai bu goal ahum ani da thoikre ahum suba match ta Royal FC na Ngathem United pu penalty da goal manga mari da maitiba pikre mari suba match ta Tales Jai School na Maharabi Football goal manga sino da maitiba pikre July amada SS Football Club amasung Tales Jai School ga sanagani ani suba semi final da WFC Moirangkhom amasung Royal FCB achan bigai ga sanagani Imphal East District Football Association ki nauna office bearer sing khanabagi damak mikhal July ki tang 10 da All Manipur Sports Association ki meeting hall da pangthok lagani mikhal asida president ki pham ama vice president manga treasurer ama amasung executive council tara khangani hairi makha taba sanabagi pau boyai ningthojam dagi phangpigani ngasigi sanabagi makha taba pau da Olympic Day International Olympic Committee gi makhada malem gi mafam khudingmakta pangthokpagum Manipur Olympic Association amadi Youth Affairs and Sports Department na sinduna sahi asigi humpunipal suba Olympic Day ran Khumal Lampak Main Stadium da pangthokre thoram sida Rajya Sabha gi MP Olympian MC Mary Kom Manipur Sarkar gi consultant Dr. R.K. Nimai Youth Affairs and Sports Department ki Commissioner Ais Dilip Manipur Olympic Association ki Vice President G.A. Ipobisak Sharma Secretary Sunin Elangbam Youth Affairs and Sports Department ki Joint Director Pramoda Amadi Sports Punuk Sijaba Masak Narba Myoy Kyasu Saruk Yaki Pangthokliba Thormasi ga Mari Lenana Shana Khonabagi Lamda Masak Narba Myoy Singda Lengyan Phi Piduna Ikai Khunaba Utki Kamal Singh First Olympiad Ngasi pangtholiba Olympic Day asida athlete Olympians international amadi national achiever veteran athletes sport sympathizer satret henbana saruk yakhiba ran asida chief guest oikibi MC Mary Kom na Khumbal Lampak main stadium dagi lamthaki Ragailong Road Dinku Road Khongnang Karak North AOC Law College MMTA amadi Khumbal Lampak ta amuhanna laktuna lamthungpham oiki thoram masida saruk yakiba Manipur Olympic Association ki Secretary Sunin Elangbam na phongdokhibada ran asi tha asigi tang kulumdoida malengi mafam khudingmakta pangthokadabani adubu Manipur di leiba ki thongdo wathong na maram oiduna numit asi pangthokpa ngamkhidabadagi ngasi asi pangthokhibani Rio Olympic da saruk yagadoriba Manipur gi sanarusingda yaipha mangol pibaga loinana games asida medal laruktuna Bharat amadi Manipur gi mingchat porokpa oisanu haiki ngasi gi tharung chief guest wekibi MC Mary Kom na numit asi athlete ama oina nungaiba phawi sahi asida pangthokadoriba Rio Olympic Games ta qualify wenaba mahangna yamna kat honaki adubu laibak thibadi mai pakhidre Bharat Sarkarna mangonda piriba pharmacy thorna pirakpa khudol put kumbani pharmacy mangonda pirakani haibagi thajaba laikhide mahangna MP oiraba matungda
Manipur gi sana khonam gi lamda angama mating pangani haiba wafam sing phongdoki tasengna horokpa youngster gi moigi hena motivation phangningai adwa akoi gi Manipur gi Olympic ta sanaba yauru ga dauba lagiba rio sida best wishes pibo oina moibu hena saugatpa puning thogat piba akoi gi Manipur gi India gi mai purakpang ngamba oningai koirakpa koiraksanu haidana wishes piba lak sabni yam nungai jai kana budi ho nazaram bane Olympic qualify oningai gi aduga training tawdana qualification chaludana kana aisu honaraga hangat pengamdre adurgusu isona somda ama chance ama laitre hai bigi hai sirona taraga somda diversion ama tawi bise I khang khang maudana hai batare ko amurom da yam nungai jesi honor ni aina si phangani hai bigi so ai dreams tawzaram de ngasi gi numit asam mari lenana sanglaba chahi kunthra taruki matungda Bharat ki nupi gi hockey gi team Olympic qualify oirakpada nungai ba phongdutuna Bharat sin bathungna pangtopagum Manipur dasu Manipur hockey na sinduna ngasi Olympic day run thoranga mari lenana Manipur team gi senior amadi junior team ani gi friendly match ama ngasi khomalam hockey stadium da thanaduna nungai ba phongdokre sahi sigi Rio Olympic da India gi nupa amadi nupi gi hockey team da Manipur gi sanaroi nupa ani amadi nupi ani soidana yarakani habi thajabalai pangtholiba thormasiga mari lenana Manipur hockey ki president Olympian KSH thoibana Rio Olympic ta saruk yariba sanaroi singda yaipam mangol pibuga lunana India gi nupa amadi nupi gi hockey team gi finance selection da selector oiduna akanba Bharat ki team semnaba honagani haiki Olympic ki team announcement tawbagi mari lainana state singdagi akoigi members sing akoi invitation thakna akoi chasagadori aduna Gyanendra Ningombam amati executive akoigi member hockey India amati aisama president Manipur hockey akoi Delhi da trying to attend tawjagani amati akoigi selector bangang sing ado rayo idamakta akoi wish piba chasagani Ahanba Khuraijam Ram Narayan Shastri Memorial State 11 Open Chess Tournament Ice Somokanta amadi oning themna mari subar round loibada point taranithoi phangduna mangjin thakre Manipur Chess Association gi miyeng makhada Juvenile Club Tera sapom lerna sinduna club asida chess sanaroi humphuna saruk yaduna tha siki tang 16 tigi chathariba ahanba KS Ram Narayan Shastri Memorial State 11 Open Chess Tournament ki ngasi mari subar round loibada Ice Somokanta amadi oning themna magi lamba maithibu biduna mari subar round loibada point taranithoi phangkhibani amaromda Ice Jeki Y Pritam Kumar N Bankimna point tara phangduna chali A Sakritombi, A Poland, K. I. Sanjoy, Shakespeare L. Sitaranjan, N. Shantikumar, KRN, Bijes, Ice Maniton, N. Pari, C. Ice Shamuba, S. Premjitna, point mapan phangkre. Referee Clinic All Manipur Football Association Sinduna Numit Humni Satharakpa Referee Clinic ngasi lotion kre Thoram sida All Manipur Football Association ki President S Sanatomba Secretary L Ranjit Roy Treasurer L Dinamani Amadi Assistant Secretary L Jyoti Moiroisu saruk yaki All Manipur Football Association ki senior referee amadi naungna yawbar referee punna referee yankai humdoina saruk yaduna pangthokiba Numit Humni gi clinic ta football masana gi naungna honglakliba rules singi matangda marik chumba wafam sing Association asigi head of the referee amadi All India Football Federation gi referee instructor Yadav Chandra Hawam All Manipur Football Association gi referee instructor L Yaima AFC referee instructor M Joy Chandra Referee Committee ki convener KSH Sarachandra member KSH Modhu Chandra N Jotin Kumar L Yaim amadi S Rajeswarna tambi takpiki clinic asi Imphal gi mapal gangjibung amadi All Manipur Sports Association ki conference hall da practical amadi theory class pangthokiba clinic asi gi matangda
All Manipur Football Association ki President S Sanatomana phongdokibada clinic asida yauriba tongan ba district singdagi referee singna magi district singda anobo honglagliba niyam sing khanganaba honabiu bhap tahodaba lairabadi district singa makhata na clinic pangthonaba honagani haiki amaromda clinic asida asobo thodang lauriba All Manipur Football Association ki head of the referee amadi All India Football Federation ki referee instructor Jadov Chandra Hobomna ahong bonlagliba football masana ki rule sing sanaro sing coaches sing amadi ayengba babok singda bhap tarabadi match sanaring manungda khana saineba yaurliba amadi sanaro singna match conductor ba referee da khut thabgi sang soidana handhanba ngamgani haiba wafam sing phongdoki akoi makoida masigi logi hongai basiga mari lainana referee ga sanna inaba samamnaba khana sainaba thoktanaba akoi soidana tawjaragani athuba matangda hauji akoi manungda lairiga se phongjaragani amphagi ahlam singna so ayaba pibire aduna mayam hairiba singse tawragadi referee singi marakta lairiba akoi referee ga team singa gi marakta lairiba khana sainabagi bhabok singi marakta lairiba khana sainabagi thodokche soidana handaragani haibasi asetpa akoi thajabani referee sing mage makha tabada ngasigi oiba ai ngasagi paw lobiasi ICAR Lamphel Pataki Phangba Pauda Ngasigi Khwaidagi Sakhiba degree Celsius Ultramari Dasmik Taro Khwaidagi Ingba degree Celsius Ultoi Dasmik Mari Nuksita Yauba Sing Manilgi Sang Ayukta Sada Mari Kumapal Nutilda Sada Taramari Oiki Ngasigi nong suki bagi sang ahum dasmik mapal milimeter ni. Listing ani katara ni pan fau bagi manung da Manipur ki khunggang pumba mai phangan na bahonari High Chief Minister Okram Ibobina phongdokre. Pripa के चेयरमैन ओइरंबदगी गवर्नमेंट चंगजरखरब निंगोमम नबचंद्रा मदि महा के ड्राइवर हातपद चेनबा केसीपी के nganbagi मियोय मंगा फारे amadi mamang nupibu rep tawkiba makubok jail da chahi tara lainaba amadi lupa lising yankhai fine thian naba korna lokthokre ISTV na pizaba pau ngasigi di matang asli loijari mideng tabir basting bo mukan na kurumjari